Ahanba maktada Khorjeigi Nachom YouTube channel bu tabiriba amadi yingbiribasingbu channel asige maikaidagi adomgi marup Malem yaini koknona khurumjari. Ngasi sumyamgi damak anobu wari amkhak puduna laksari. Ngasi miyam da khudol tamjagadoriba wari asigi mamingna Ningsingli Meenokto. Wari asibu khut thabirakpaiba one of my favorite writer Mr. Imo Papal. Hauji khudol tamjari writer Imo Papal gi Ningsingli Meenokto. Ningsingli Meenokto. Ningsingli Meenokto. Sauraba yum adugi maina pungan ngana thaliba get the security singna chiksina ngakliba yengbada awatpa amata leitraba imung dugi mangwal maktada thariba sofa mathakta thamlaga makut namagi khuningna sofa da namlaga Makutuna kadangda sauduna thongalomda masano pamangau thiba halakdo ngairi bina imung adugi manungdana makut animak tungda punsilaga hangat handa satli SP Ratan masa pumba saubana thak thak nikli mamit mana ngangsili makyat krak chiklaga hangat handa satli somdana Arvin Zakim amadi Risi mamanaba Singapurna phamlaga party tawri Kingfisher whiskey bottle du thangatlaga pek macha hairaga round suhali Risi glass to thangat laga. Bye. Sinalusilasiko. Matam si thengyaba. Jakim sanaba yendu pis ama lakot laga hui. Hayeng lagi class 11 ka ba hauba numit ni. Aduna ngasing hektang pun mani khar thengna pun kisikain. Risi thangat ki ba yu glass to thangtharaga makhada thamlaga haipet sugat laga. As bye. Haujik se pung nipan helabani. Adu sunumidangi. Aikoise yamna su angang oiri somaini sum leirise ima baba hoina wakhal waramani haiba Zakim na amukum dai bhai moi su angang oiri ngai da sidagi helam doremi adu gide mathau ta de ko moi ne na khangli bani kaisu khalamoi ngasai makai tuminna mayam na haine reba singdu taraga lerambado fuk hagole makuta churup machai ama pairaga machinda suplaga maiketu mai samkhatlaga amuk anirak chingsili Manatonda maikhu kamthok marol mari ifai na kumlei ayum da salage nang lehaw kidra Zakim makutun lay maida popop tharaga ita akta fam khoi bane nangbo madam si am ngal leme Arvin makutu thangat laga natti yadi hebi ki maongda kumlei ai chalani hayeng college ta thingnerase itaw rese noini pulhoko Lehoriba singduna gari khumlai haiba phauba ta da bomakai masadu ngamboi ngamdaboi hai haiduna gari khamliba domda lami lehoriba nupa ani dudagi Zakimna laurei ngai khon he nathanta satpa ngamoi thinbi gene laurukliba dusu yusupni mahakna khran normal ta bagi moongdani harukliba Risi haifet murum sole thakpadi ngawadi mana krakit hele duga thinbi ke kain Arvin gari du start tawraga ngamboi ngamdaboi hai haijuna thawruga satkre pulhoriba nupa ani disu ngahak pulaga kainakre Ratan imung de satlambadagi mapalda thulaga mangwalda unglaga famliba mahaki nupigi manakta changsilaklaga sauna hairi haujik pung nipan helabasi phawbasisu halaktribana sanu pado phone phangi sate ma mangai deba naw yam saurise Bina kaisu khumde harakliba wafumdu achumba oibana wa maset amata haijaba sumamjadi aina kitang ngangba saibadadi nangna kangkhatana thamado madugi mahaine haujik laibase masipum namok asigi horokphamse nahakna nachase luna tomunba madudagi thokliba ngaktani Bina karisu khumde chumi hairibado mathanda tangna yawi haibagi ke namone yuklakpa masana hairi makai tauba mama mahaki asibani mahak masana yaze Haujiti nisa phangi are makai chare chabatum bamatam naidre larik pani khangdre nisa da laisuridna pai tausun yenge ai gari ga to hek lakpone mai thadoke shitba Ratan sumha ki nupina tuminna laikibaduda talladuna wai asikak hairam laga imungda muk sangre Bina phamna wakal penjataba nungaijataba puklei matamdudadi
Macha se yamna farambani adubu mama oibi mahakna nawyuk na kolda soikibanara warakpa watkibanara ngasidi mangli. Masi khallubada mathanta mathamoido maina omduna saklakpagum phawri. Asumna leiringai tanjaduda masanopa angawbudu gate lomdagi gari thawjilei. Unglaga leirambi binado masagi gari makol tabada fuk hawgatlaga yinglei. Thawruk liba gari adu nagyeta hai haina thawrukpudu ubada mahak khangle ngasidi mapanaga sawkibatuda soidana maki phobirani haina khalami. Phatre khanglabasu macha kaubanina nukshiba phuhaningdabagi masabu hakanninglei. Arvin gari du garage ta thawjilaga khamlaga kumthari soda makhut namana pashillaga ngangang imung tamna sanglei. Aikoi security singse gate kasna launa hangdoga thamisna karigina. Makoi se mathau masak khanglaktre anoba sindoktawa yararoi. Ngasi ratana yum asida lengdana leibana masano pa halaktriba phawba gate longanu haina security guard singduda haibagi hangdoktuna thambani. Arvin ngauri isai amasung nganglei. Segmai giyuna first class ni yuthong bineda mana pibaya andro giyusu amhani inega kuraga price piba. Mangolda masin maktada mamana leplag leirambaduda Arvin isai du khanglep leplaga masadu kaishu tawdaba normal oiba sarga. Ima poi mau chaklorabo mahaknadi yungawdaba sarga wana semlaga haizariba adubu ataba singnadi laina khangle. Bina sumangda prap kumtharaklaga masagi makuta pairaga imungda gam pusilli. Napa ase yamna sauribani nang tumina leyo. Ima sumi wata abada loirabani nangi hakalda tumina salo. Arvin karino makhumgi hek tobaga imungda mapana thongjillomda mahakpu munna yenglaga leibudu ubada kathokla machinbal adu umsillaga saplepi. Mamana samduna puriba adugi tung illaga tapna mamai luktharaga sanglei. Ratan gi mityeng masadagi sukung hongdi adum tanaduna mityeng du thamli. Ngai khunang mapana saun hairakpa khonjelduna satliba ani du mafamduda saplepi. Bina mamitu kirup mapurebida muk yengi machagi maungduda muk yengi phubidatra haina supakali. Tuminna lukthaduna gyan taba mana lepliba masagi nakta singsilaklaga leptuna makhwang metlaga mamitu khana yenglei ratan. Pungse kya tare khanglabra amadudi yusutta ngawriba haibadu oibana gyan men tadrabani adubu yamna wana semlaga khumlei. Ngalam kinida babong kari khangbra badamas moi babu. Police ka oire huranba lamhenbada foduna leiba makut haiba kakak lawba khopaktuna mamaida thabadadi chumna phawba lepa ngamdraba Arvindu laimaija sallaga tai. Hai nangbu chawnganaba yuklakpa masigi mawng asigumba nesarasi uba phangganabra. Ngawsinai nisa sai haraga lemene phajareba angang oibigi manam phawba koktribnangna nattibong warpu kasu ngamdaba asi hairaga turaga leiripa Arvinbu khongpakna mu kaushingi tawi. Bina yamna khutlei thuna mapurebabu khamjilei. Moiba tokpiroge dobake angang se wan halakpasida hayeng ayuk phajana hainaba ngangnaba yaidana moiba. Yenglubu khuding asoibagi asoiba ahobagi ahoba ngaktana pik thalaba maong matawsing asida asawba hinmallaba Ratandu mahaki nupida onsilaga hairagi. Mapa amana ngangliba mayam ase inge lawge haibadi nomata khande magi makok asida afaba haibado khanthana makok ajak amata yaudre. Makut anido mathanta masada onsinjaraga yengo ayese lebak ngakliba ai ngakliba mayai kalabni shatingliba district amabu poiriba police officer amani aigi mashumachit amati yengdaba isagi yum isagi emung phawba ningthina cheksina ngakpa ngamdaba aibu pham astamatic chabani hena lawgadro. ai Ratan masado sawbana marol faire mapi ira soselei. Asumna wahai khara se haramlaga makokto nak yeta phat leramlaga ka tamna sawna sangkhre. Bina sukapni mapurebagi thamoida fawriba saina wakal adumaksu mayek sengna uba phangi.
ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯥꯔꯕꯤꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯃꯁꯥꯕꯨ ꯍꯧꯒꯠꯄꯤꯔꯛꯏ kapli kapli tawna asumna su hari imagi sana nangbu gyan taru khaidobage nisagi ipakta laichu base karisu kana balai tabane imagi bungo imana nungsina luna toruba nangyuk libagi mahairo nang ngasi uli basebo Arvin ngasai ki ngang liba mayam asi mana da hapte na chungde hagot na hairi ima hayeng dagi class 11 ka ba ho banamini aduna ngasi se sum hanagi party duga pulubani aduna macha matang pairabani masida kai pabung sisu sawe bina masagi matauda penjadrabasu penjadana samlaga pusilaga ningthina phamung de hifali phaijup tu khwang phobo singkhat piraga makok tu haipet nan tharaga imagi sana ngasina loyuko matungda imada asigumba mawong ase amuk ana utkanuko ima pamdi imagi sana nisadagi mayayna Arvin ngang libadu taramdana tumthakre binasu mapi tithokna masagi manaktagi thorei ngarangi manilna Arvin ayuk yahorakpada pung nipan tare ngasaidagi mama binana hodokpani adubu mathun manada happy binate phamungdagi phone adu marga pung yengbada nipan helambadagi puk hawoli aduga makhong yan thaduna phamlaga sidi thenge he ahan baka school ni kharang nes ke to bose thengida asumna solamlaga hagotuna washroom da sangkhre ratan sumha ki nupiga masaga da sauri bani haina walang maset amata ngangti maki to fom thokpa duty sathum thokpa adum loisilaka satki bina na kaungang labasu khumdaba yadaba matangda hoi satoini yare asina chingba adu khaktani khumlam liba mayam sida bina sumathwai nungai jadribani soirak laba matam data yumduki mama oiriba singda taina bahibase matam asigi satnabi urakli Arvin washroom dagi thoklakpaka taha sat loisili table da mama na thamlamba coffee du lepching chingi aduga mingsel yengduna masamdu hali ngarang mapana phukibagi oiram thangma khazai namadu khitang tang boy kai boy torum mafam du da haipet makutuna nalaga ekoi panthause hincha bole masa ingundabu phana sawrabu sasuk thina phuyeba mingsel mamang dagi thoklakpaga prap loisili school uniform sechin balosilaga tai punsili khungop tongsili ahan baka boibana khara nana losilami school bag to the notebook karaga kolom amaga hapsilaga manangalda yankhalli mon maya da leiriba phone ado paikhatlaga mahaki marup ani du da message tharami ai thole ko school gi geta ngai mese punna changse message to tharam laga phone do khongrau pocket ta kit namsin khraga upu mathakta ki gari so do pairga makutta ung laga hui khong laga kumtharai kitchen da sak thongliba mama da satna haifet onsil laga laurami ima ai school jale bina khut thadokpa yadaba matang oibana manungdagi khara kalapna khumlai hai chak kone sana chak thirage ima hairak libasi mamani ka khandana hannaga taramba natte hairamba aduna loire mapal da thoklokpaga gari garage ta yengbada mahaki gari leiramjre Arvin mamadu hut leiduna akoibadu ko yengli ngarang thamlambadu mahak ningsingli hidak ngawrubu sumapom chana khamlami mahak adum khangi leiba udrabada mamai lesilakduna manung lomda kauduna changlei imau aigi gari di kai sikhage bina khumde magi mathaudu tawduna lei thongjinda leplaga mamada yenglaga amuka sohanglei ima kanana pukhage ba aigi gari dubo bina yamna tapna mong hadana khumlei ngasai ayuk nganta napana yonthokre wahaiduda Arvindo pinglaukre saukre mamada mun yenglaga kaino haishibo bina masana school chatkibada sakina bahaina saktu thidokli thina makhatare sana nang yam henmale nong matam chana hanjlade gari ma koi thauraga nisa sadana leirena ngarang digi sauraga napana yonthokibani o ngarang khak aine imana bakhar pullugi kitang normal oidabuda no diam torizanina phai asikak hairam laga asawba amaka loinana leiram liba mafam dudagi mai leiraga mapalonda thokre bina su macha saure khangbana sak thiramadu leplaga tanare
Sana, ngai kun he. Ima wahai ge saukin nomi nangbo. Ngai khoba. Arvin konglei thuna sauna satkibana gate tu lanthokre. Mama na tanarakpadu tai adubu onsilamdre. Phai phai. Noi gi heben naral amata icharo. Soeba. Noi na heba ta so ilo. Noi gi na pot ne na tawro na tro. Machinda murumurum sona sona phone adu lokthok Rishi da call tawre. Mahak pu loba lakna ba haikre. Bina tanabada ngamdraduna gate le hore. Masagi matawduda mapukning nungsiduna mathanda su ka fawi. Ima gi sana. Ima di mangjare dana. Isa mathandani haina nungsina luna torubase. Mama aigi wakal de tafam khangdana mo ore ko. Risiga Jakim gana loba laktuna school yore. Gari singdu mafam sana khamlam laga ahumdu wari sana sana get manunglomda changlei. Arvin na mayai thangi aniduna matai matai tisali. Risina Noy father na sauraga tawriraba. Arvin na ngarang di phusupui. Jakim yam gyan tana kitang nuklaga. Ai di ngarang haidra dom thengle halase yam na paigum sena. Arvin satna mukut animak to pokita humjilaga Jakim da onslei. Hojikti aina dorpudi yango. Risina aduni ngau khaisi khara. Nahaw ringe ngahongdradi hayengwai ngau ya ponte. Mapa hare SP ni. Kanano ekhoi ngau buda thingluisibo. Arvin nokpetawi Jakimna is hare asawa mi si thimjin bigi di haidraga tongshiliba. Rishi haifet cheptharaga matai de satleba Jakim de yenglaga. Tongshin banate mapane ngamme dana gari ka hekti yonthokpasibu faribro. Jakim wadu kauthokle sumnai nerani khalladuna tuminna tinsilei. Khangdi yam ka hina ngagum si sida leihe aidi. Ahumdu wari sana classroom lomda sangai. Boys side ki 4th row bench ta fami. Arvin na khwai manung thangi aduga aniduna matai thangi. Nangalda yaliba bag singdo desk ta thamlaga phamthanai. Class haugadaba matam ngahak watlingai tanjaduda nupa ahumdu onsinnaduna wasoi ngangnari. Risina sidagi hanbaga jarido kapuse. Jakimna as ama se mapa na mu hat ki haibirani bungo onta hairukinu. Risina mayumda hanjillaroi haidaine asibo. As ngahak sawbagi ngangbudubu nangna waw oina lawridubu kariginomi. Khwai matai da famliba Jakim da onsillaga Arvin wahai khara khumge tawrambani adubu sublaptuna lekhre. Magi mityengdu makhoigi mang oina girl side ki 3rd bench ta famliba nupi amana mangonda yengduna leramba aduga michan narubani. Nupi adudi ikaiduna mamaido amuk chatlesinkhre aduga hangdoktuna leiriba notebook aduda yengduna lekhre. Jasmi mamai luktharaga tapna soli. As masu yenglei. Aina yenglami haise khangkhreba. Ikarabana loire ai. Arvindi nupiduna lesin khrabasu mahakta mamit kuptabida damak yengduna lekhre. Khudaktuda magi wakhalda karigumba ama khalai. Asuk phajabi nupi ama magi punsina mitsina amukta fawba uraktri. Ahanba thengnabada adumak yengningba pokhali adumak mityengphom singsili. Angawba wakhal haibasna amaromda laklabadi pumnamak ningthi pumnamak phajai pumnamak yengningi haibadamakni. Arvin gi mittagi nupi adu sukna nanthokidre. Risina khumlakpa pakhum amana khalamba wakhaldu kaikre saikhre yenglamba mityengdu soikhre. Risina taning de moi ba hoidane khara khangan musupai nongmanini di ekhoida lejesanu aniduna sanariba wafamduda sagalamba wakhal kai kibagi saurap tawna hare ngahak tumina leyo ko nakhol singdo amata taning de bai tumile ko na khanase wa maka tarakana anidu amuk tumina leina khre Arvin nupi duda amuk hana mityeng du thamlei adubu handakti hanagumna wakhal lupsin bangamjai. Jasmi su matai da famliba mamanabi anidugi marumdagi amuka haifet chepthaduna yenglakpani adubu Arvin na yenglaga lerambadudha khangboy kariboy masado haifet lenglaga khanghan amuk hanjlei. Magi mataw aduda khwai matai da famlibi kripan hanglei. Kainu tawridubo Jasmi khumlakte kaishu tawdi haibagi maongda makok adu numlei. Chinbaldadi nokphet tawjarei. Kripana ahima masidi ngawredana. Jasmi ngaihaktuda hainariba ngangnariba singdu taadaba makai magi wakhal amada tawduna luplaga leiri.
Arvinsu sap manai masak masa khangnadriba anisi irang amada ingit amada wakhal amada loinamak taunaduna lei. Ngaihaki matungda oja sanglaktuna leiriba satra satri singdu magi intro tongnahali. Arvinsu Jasmi gi mapa yorukpada munnatari. Jasmi suni chap manai. Ngasina ahanba hobu numit oibana class su phajana tawtre period ahum khaktamak tawruka suti tharakli. Jasmi, Kripa, Roji ahumdu nangal the bek amamam yaladuna pareng thulei. Salam daide Jasmi amuka han Arvin bulona yinglei. Karigino khangde ngasi Arvin bu ahan bu ukiba matamda magi thamoida yamna yengingba uningba poklureba. Arvin su nupi amana mahakpu yengli khangbana khara kharadi maram khangdrabasu yengningba pokli adubu haujik makki oinati ka hembo wakal amatada lupsindri.